ngasi Ipa Ipu hauhraba Ipa Ipu sing adugi marui na lingsing jabagi thouram oiba thouram pareng asida mayai ki tangbalda ngan thoi biriba Kangleipak ki yamna yai pharaba thauraba pathausing amasung aigi mangdaling hin biriba salai teret ki macha su singbu ayakna nulukna khurumjari aikoi mitei haina haiba mi kangluse akoi mitei haina kauba mi kangluse maitei nate mitei haina kauba kangluse world ki khwaidagi hena hindu lakdringai ki puya mai thadringai da akoi ki world ki lamjing ama mi kangle masi ai hudik ai yam chang su ngam ngam jaroi panggan su kano tore theng su thenge aduga matam su yam wani ngai biba adu ai kharadang panjage akoi ki puya haibase malem da masi ki manaba pot leitaba joel loiba khwaidagi chawba mani mukta oiba potne masi ai hudik haijage hudik malem da masi ki manaba pot leite masi lairi haiba mi kanamatana masi khangaba mi kanamtana masi da yelakpa yaroi da potni ai hudik panjage puya gi wan thok haijage puya haibadi puna yaba haibane ai khoi mitei se salai tere se tongan tongan ba kanglup amom moina taram mi leibak sida aduga mayam dugi overall lord na kanglada nithau palami masidai da khoi de palam basida leiramba puya se akhoi ne hujik paijeri ba puya se wakok lon hilen thilen salai amai lon pukok haibase masi puya amani masi mai thado khrabani akhoi paijeri se kanoni Zero Shinai Pajari original dia koi marum pang khara de lekre masi karamai le ige se ai haje ke go masi ki puyasi ibada apoi nana macha maichau haiba mana miyam ne ningthau ne ani ki mafam do wari li aduga atopa maichau chakpalam macha maichau haibana li ri wari do mana isalli aduga atopa Maisau hum mana sakhi wai sakhi haibadi lanbra chumbrai na tarimni aduna masidai da puthoraka doriba puya haiba document se matam madu da leiriba mitai haiba kanglupsigi leiba adugi national conscience ne masigumba puya masigumba lairik record malem da leite masi leiraga adum puthok biro akoi khangmin asi akoi su aisu singba henga jage aina punsi ai huji handaki jun sida ai sehi marfum doi pura phare aina sahi yankai mu mitai hi yaudna yamwana punsi silelakna masi thigalakpa lai masing khangdana parak pasida masi gumba record leite ai ikon kon bada hore ka do su pana kano comparison to kini hindu gi law manu hoina moi gi society si control to the law do ai khoi puya ga so exam na kini huji puya se ainu huji haije gre puya haibase ningthau ne miyam ne phamaga maisho amana warili maisho amana isanru thammi ade masigi puya khon pajeri puya masi particular haiba darabdi maisho ahum amana sakhi waraga ibani masi de yawiba kano hingdo ai maisho hingdo haijage apoina na macha maisho na leipak miyam ningthau da warili sakpalam macha maisho na isilli sakhi ohiba kano singdi luang sam macha maisho wahingbam maisho wahingbam cha maisho chingkangbam macha maisho maisho ohumjina sakhi oiraga sakpal macha jina iba aduga maisho koino na liba apoina na macha liba masigumba record ama masigi matam sida akhoina masi iba matam haibase masi puya se pamhai bagi matam da mai thado khre mana thado khiba khoi original puya se ngasi dagina lising ahum jangwa 1500 BC adwai iba puyani masi sidi record yauri puya sida
ꯑꯗꯨ ꯍꯧꯖꯤꯛ ꯑꯩ ꯃꯁꯤꯒꯤ ꯄꯨꯌꯥꯁꯦ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯔꯜꯗ ꯍꯧꯖꯤꯛ ꯑꯔꯤꯕ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯁꯤ ꯄꯨꯊꯣꯛꯑꯦꯔꯒ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯔꯣꯏꯗꯧꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯤꯔꯦ ꯍꯥꯏꯕꯁꯤ ꯌꯦꯠꯄ ꯉꯝꯃꯔꯣꯏꯗꯧꯅꯤ ꯃꯁꯤꯒꯤ ꯄꯨꯌꯥꯁꯦ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯄꯨꯌꯥꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯍꯦꯟꯅ ꯄꯥꯝꯕ ꯃꯄꯥ ꯃꯆꯥ ꯃꯆꯦ ꯃꯆꯟꯕꯨꯗꯤ ꯅꯨꯡꯁꯤ ꯋꯥꯠꯄ ꯀꯥꯡꯕꯨꯅ ꯄꯨꯅ ꯌꯥꯗꯨꯅ ꯊꯅꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯌꯥ ꯀꯧꯋꯦ ꯄꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯨꯁꯨ ꯄꯨꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯩꯈꯤꯕ ꯑꯗꯨꯅꯤ ꯃꯣꯏꯅ ꯏꯔꯝꯕꯗꯨ ꯄꯨꯌꯥꯔꯁꯤꯅꯤ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯊꯧꯅꯦ ꯃꯤꯌꯥꯝ ꯅꯤꯡꯊꯧꯅꯦ ꯃꯤꯌꯥꯝꯅꯦ ꯃꯥꯏꯁꯧ ꯃꯔꯤ ꯃꯉꯥ ꯆꯪꯉꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯏꯕꯅꯦꯕ ꯃꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯏꯁꯜꯂꯦꯔꯒ ꯉꯁꯥꯏ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯃꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯆꯍꯤ ꯆꯍꯨꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯁꯤ ꯍꯧꯖꯤꯛ ꯑꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯏꯄꯥ ꯏꯄꯨ ꯇꯨꯡꯗ ꯂꯥꯛꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯥꯡꯈꯤꯕꯁꯤꯗ ꯊꯃꯣꯏꯁꯤ ꯁꯣꯛꯇꯅ ꯃꯣꯏꯅ ꯏꯁꯩ ꯑꯣꯏ ꯄꯥꯎꯔꯣꯏ ꯑꯃ ꯁꯛꯑꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯥꯖꯈꯤꯕꯁꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯥꯋꯣ ꯁꯥꯗꯣꯛꯂꯣ ꯎꯔꯨꯝ ꯂꯩꯃ ꯆꯪꯁꯤꯟꯈ꯭ꯔꯣ ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯁꯤꯡ ꯄꯣꯂꯥꯡ ꯐꯧꯕꯅꯤ ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ ꯀꯣꯟꯅꯔꯕ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯃꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯄꯨꯌꯥ ꯃꯌꯥꯝꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯕ ꯃꯣꯏꯁꯨ ꯉꯝꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯃꯁꯦ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯟꯊꯥ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯁꯛꯑꯝꯕ ꯏꯁꯩꯅꯦꯁꯦ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯅꯨꯡꯁꯥꯋꯣ ꯁꯥꯗꯣꯛꯑꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯒꯤ ꯃꯅꯨꯡꯗꯣ ꯉꯥꯟꯊꯣꯛꯍꯜꯂꯣ ꯅꯀꯣꯛꯇꯨ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯎꯔꯨꯝ ꯂꯩꯃ ꯆꯪꯁꯤꯟꯈ꯭ꯔꯣ ꯅꯣꯏꯒꯤ ꯅꯀꯣꯛꯇ ꯂꯩꯔꯤꯕ ꯈꯟꯖꯤꯜꯂꯤꯕ ꯅꯣꯏꯁꯨ ꯆꯠꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯁꯤꯡ ꯄꯣꯂꯥꯡ ꯐꯧꯕꯅꯤ ꯍꯥꯎꯔꯩꯕꯤꯒꯤ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯍꯥꯏꯕꯅꯤ ꯆꯤꯡꯒꯤ ꯍꯥꯎꯅ ꯇꯥꯕ ꯂꯝꯗ ꯍꯥꯏꯕꯅꯤ ꯍꯥꯎꯔꯩꯕꯤꯒꯤ ꯂꯝꯗ ꯍꯥꯏꯕꯗꯤ ꯂꯁꯤꯡ ꯄꯣꯂꯥꯡ ꯐꯧꯕꯅꯤ ꯍꯥꯏꯕꯗꯤ ꯂꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯕꯁꯤ ꯅꯠꯇꯦ ꯂꯧꯁꯤꯡ ꯄꯣꯂꯥꯡ ꯐꯧꯕꯅꯤ ꯍꯥꯏꯕꯅꯤ ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯗ꯭ꯔ ꯁꯨꯠ ꯅꯝꯃꯦꯔꯒ ꯄꯨꯌꯥ ꯈꯜꯂꯦꯔꯒ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅ ꯁꯣꯛꯈ꯭ꯔꯅꯤꯅꯦ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯅꯣꯏ ꯁꯤꯡꯉꯣ ꯅꯣꯏ ꯆꯥꯎꯔꯣ ꯑꯗꯣ ꯏꯀꯣꯝ ꯀꯣꯝꯕꯗ ꯍꯥꯏꯔꯤꯕꯁꯤ ꯀꯣꯟꯅꯔꯕ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯍꯥꯏꯕꯗꯤ ꯀꯣꯟꯅꯔ ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯟꯅ ꯂꯥꯛꯄ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯕꯨꯅꯤ ꯃꯁꯤꯗꯩ ꯍꯥꯏꯔꯤꯁꯦ ꯀꯣꯟꯅꯔꯕ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯂꯥꯛꯄ ꯖꯦꯅꯦꯔꯦꯁꯟ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯏꯔꯨꯖꯕꯤꯕ ꯃꯇꯝꯗ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯅꯨꯃꯤꯠꯅ ꯀꯥꯏꯉꯥꯏ ꯀꯥꯍꯧꯔꯣ ꯃꯆꯨꯝ ꯇꯥꯔꯣꯏꯅ ꯑꯩꯈꯣꯏ ꯁꯛꯄꯗꯣ ꯑꯗꯨꯒꯤ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯅꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯂꯥꯛꯏꯕ ꯅꯍꯥꯔꯣꯟ ꯂꯥꯛꯏꯕ ꯇꯨꯡꯗ ꯂꯥꯛꯏꯕ ꯏꯆꯥ ꯏꯁꯨ ꯅꯣꯏ ꯆꯥꯎꯈꯠꯂꯛꯑꯣ ꯍꯨꯏꯅ ꯊꯤꯗꯅ ꯃꯁꯤ ꯑꯃꯨꯛꯁꯨ ꯊꯥꯈ꯭ꯔꯅꯤ ꯍꯥꯏꯔꯛꯄꯅꯤ ꯁꯤ ꯑꯔꯩꯕ ꯈꯔ ꯑꯩꯈꯣꯏꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟꯗꯅ ꯊꯝꯕ ꯃꯣꯏꯅ ꯃꯩ ꯊꯥꯈ꯭ꯔꯦꯒ ꯁꯤꯟꯗꯣꯛꯄ ꯑꯗꯨꯐꯥꯎ ꯊꯤꯔꯒ ꯃꯅꯝꯗꯅ ꯃꯩ ꯊꯥꯗꯣꯔꯦ ꯑꯗꯨꯅ ꯅꯣꯏ ꯆꯥꯎꯈꯠꯂꯣ ꯍꯥꯏꯕꯅꯦꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯜꯂꯨꯕꯗ ꯌꯥꯝ ꯀꯞꯅꯤꯡꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯊꯧꯅꯥ ꯐꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯍꯥꯏꯖꯒꯦ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯤꯅ ꯁꯛꯑꯝꯕ ꯇꯥꯛꯂꯝꯕ ꯄꯥꯎꯆꯦꯜ ꯄꯥꯎꯔꯧꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯦꯡꯕꯅ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯤꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯏꯁꯦꯡ ꯈꯔꯅ ꯃꯣꯏꯅ ꯁꯛꯑꯝꯕ ꯏꯁꯩꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯉꯥ ꯀꯣꯏꯔꯦꯡꯗꯒꯤ ꯑꯩꯈꯣꯏ ꯋꯥꯀꯣꯛꯂꯣꯟ ꯍꯤꯂꯦꯟ ꯊꯤꯂꯦꯟ ꯁꯂꯥꯏ ꯑꯃꯒꯤ ꯂꯣꯟ ꯄꯨꯀꯣꯛ ꯍꯥꯏꯕ ꯄꯨꯌꯥꯁꯦ 1971ꯗ ꯐꯪꯕꯅꯦꯕ ꯍꯧꯖꯤꯛ ꯄꯨꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯑꯍꯜ ꯂꯃꯟ ꯈꯔꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯑꯩ ꯏꯁꯥꯅ ꯖꯦꯔꯣꯛꯁ ꯑꯃ ꯄꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯑꯩꯅ ꯏꯖꯔꯤꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯂꯧꯁꯤꯡ ꯅꯠꯇꯦ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯂꯧꯁꯤꯡꯅꯤ ꯄꯨꯌꯥꯁꯤꯡꯗꯨꯗ ꯌꯥꯎꯔꯝꯕꯗꯣ ꯑꯩ ꯏꯟꯇꯔꯄ꯭ꯔꯦꯠ ꯇꯧꯖꯕ ꯁꯟꯗꯣꯛꯅ ꯃꯌꯥꯝꯗ ꯈꯪꯅꯅꯕ ꯏꯖꯕ ꯈꯛꯇꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯑꯃꯨꯛ ꯄꯥꯊꯣꯛꯆꯒꯦ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯥꯎꯔꯧ ꯄꯥꯎꯆꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯪꯂꯩ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯀꯪꯂꯩ ꯄꯥꯊꯧ ꯈꯔꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯋꯥꯀꯣꯛꯂꯣꯟ ꯊꯤꯂꯦꯟ ꯁꯂꯥꯏ ꯑꯃꯒꯤ ꯂꯣꯟ ꯄꯨꯀꯣꯛ ꯑꯁꯤ ꯂꯣꯉꯥ ꯀꯣꯏꯔꯦꯡꯗꯒꯤ 1971ꯗ ꯐꯪꯈꯤ ꯀꯣꯏꯔꯦꯡ ꯈꯨꯜ ꯑꯁꯤ ꯅꯣꯡꯆꯨꯞ ꯆꯤꯡꯁꯥꯡꯗ ꯂꯩꯕꯅꯤ ꯑꯁꯦꯡꯕ ꯄꯨꯌꯥ ꯑꯗꯨꯗꯤ
ꯇꯔꯥꯅꯤꯄꯥꯟ ꯁꯨꯕ ꯆꯍꯤꯆꯥꯗ ꯄꯥꯝꯍꯩꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤꯔꯥꯖ ꯒꯣꯁꯥꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯤꯟꯗꯣꯛꯂꯒ ꯀꯣꯏꯔꯦꯡ ꯈꯨꯜ ꯑꯁꯤꯗ ꯂꯣꯠꯂꯝꯕꯅꯤ ꯏꯄꯥ ꯑꯉꯣꯝ ꯆꯥꯎꯕꯅ ꯃꯍꯥꯛꯀꯤ ꯄꯨꯌꯥ ꯁꯤꯟꯗꯣꯛꯄꯒꯤ ꯋꯥꯔꯣꯜꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯍꯥꯛꯅ ꯈꯔꯗ ꯏꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯀꯌꯥꯝ ꯌꯥꯎꯒꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯄꯥꯖꯒꯦ ꯃꯥꯅ ꯏꯔꯝꯕꯁꯦ ꯑꯩ ꯃꯤꯇꯩꯔꯣꯟꯗ ꯑꯣꯏꯅ ꯉꯁꯥꯏꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯃꯤꯇꯩꯔꯣꯟꯗ ꯃꯁꯤꯒꯤ ꯄꯨꯌꯥꯁꯤꯒꯤ ꯚꯔꯁꯟ ꯑꯃ ꯑꯩꯅ ꯀꯩꯅꯣ ꯇꯧꯏ ꯃꯥꯅ ꯏꯔꯝꯃꯤꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯇꯩ ꯑꯇꯩꯗꯤ ꯁꯨꯃꯥꯏꯅ ꯄꯥꯗꯅ ꯈꯣꯠꯇꯅ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯔꯣꯏ ꯃꯇꯝꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯋꯥꯁꯨ ꯋꯥꯔꯦ ꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯉꯣꯝ ꯆꯥꯎꯕꯅ ꯏꯔꯝꯃꯤꯁꯦ ꯄꯨꯌꯥ ꯑꯁꯤ ꯅꯤꯡꯊꯦꯝ ꯄꯥꯝꯍꯩꯕ ꯍꯛꯊꯛꯇ ꯁꯤꯟꯊꯣꯛꯄꯅꯦ ꯂꯦꯞꯅ ꯈꯪꯕꯤꯌꯣ ꯄꯥꯝꯍꯩꯕ ꯅꯤꯡꯊꯦꯝ ꯍꯛꯇꯛ ꯐꯥꯎꯕꯗ ꯃꯂꯤꯌꯥ ꯐꯝꯄꯥꯜꯆ ꯆꯍꯤ ꯀꯨꯝꯁꯤꯡ ꯂꯤ ꯆꯩꯁꯤꯡ ꯆꯩꯆꯠ 3,300 ꯁꯨꯂꯄꯅꯦ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯄꯨꯌꯥꯁꯤꯒꯤ ꯆꯍꯤ ꯍꯥꯏꯔꯕꯅꯤ ꯄꯥꯝꯍꯩꯕꯅ ꯄꯥꯝꯕꯁꯤ 1,700 ꯄꯥꯟꯕꯅꯤ ꯑꯗꯨꯒ ꯄꯨꯌꯥꯁꯤꯒꯤ ꯆꯍꯤꯅ 3,300 ꯁꯨꯔꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯄꯥꯝꯍꯩꯕꯒꯤ 1,700 ꯄꯥꯝꯍꯩꯕꯅ ꯄꯥꯟꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯈ꯭ꯔꯤꯁꯇꯥꯕꯗꯒꯤ ꯆꯍꯤꯁꯤ ꯈꯥꯏꯗꯣꯛꯄꯤꯔꯣ ꯃꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯁꯦ 1,398 BCꯅꯦꯕ ꯄꯨꯌꯥꯁꯤ ꯃꯁꯤꯗ ꯏꯕꯅꯤ 1,398 BC ꯃꯁꯦ ꯀꯩꯅꯣꯒ 1,400 BCꯒ 1,500 BCꯒ ꯇꯥꯏꯅꯕꯗ ꯏꯕ ꯄꯨꯌꯥꯅꯦꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯨꯌꯥꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 3,000ꯒ ꯈꯔ ꯍꯦꯜꯂꯕ ꯄꯨꯌꯥꯅꯦꯕ ꯆꯍꯤ 3,300 ꯁꯨꯔꯕꯅꯦꯕ ꯑꯗꯨꯕꯨ 33 ADꯗ ꯑꯩꯈꯣꯏ ꯄꯥꯜꯂꯤ ꯍꯥꯏꯖꯤꯟꯗꯅ ꯃꯣꯏꯒꯤ ꯃꯈꯥ ꯊꯥꯅꯕ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯅꯥꯏ ꯑꯣꯏꯅꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯏꯕꯅꯦꯕ ꯃꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯐꯥꯔꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤ ꯌꯦꯠꯄ ꯉꯝꯒꯗꯧꯕ ꯃꯤ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕꯁꯦ ꯌꯦꯠꯄ ꯉꯝꯒꯗꯧꯕ ꯃꯤꯇꯩ ꯂꯩꯕꯥꯛꯇꯗ ꯅꯠꯇꯦ ꯁꯤꯗꯗ ꯅꯠꯇꯦ ꯋꯥꯔꯜꯒꯤ ꯃꯤꯅ ꯊꯣꯔꯛꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯩ ꯍꯥꯏꯖꯔꯤꯁꯤ ꯌꯦꯠꯄ ꯉꯝꯒꯗꯧꯕ ꯅꯝꯊꯥꯛ ꯇꯧꯔꯦꯔꯒ ꯍꯥꯠꯅꯁꯤ ꯐꯨꯅꯁꯤ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯄꯨꯌꯥꯁꯤꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯗ ꯏꯖꯔꯤꯕꯁꯦ ꯄꯨꯌꯥꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯦꯔꯒ ꯏꯟꯇꯔꯄ꯭ꯔꯦꯠ ꯇꯧꯗꯨꯅ ꯏꯖꯕꯅꯤ ꯍꯥꯏꯔꯦꯀꯣ ꯄꯨꯌꯥꯁꯤꯒꯤ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯌꯥꯁꯤꯗ ꯆꯥꯎꯔꯥꯛꯄ ꯌꯥꯎꯔꯝꯕ ꯈꯔ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦꯀꯣ ꯃꯥꯂꯦꯝꯅ ꯉꯁꯤꯐꯥꯎ ꯃꯥꯂꯦꯝꯒꯤ ꯋꯥꯔꯜꯅ ꯉꯁꯤꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯅ 1,500 BCꯗ ꯈꯪꯉꯝꯃꯦ ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯍꯥꯔꯣꯟ ꯁꯥꯏꯟꯁꯇ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯑꯕ ꯑꯣꯖꯥꯒꯨꯝꯕ PhD ꯐꯪꯉꯒꯨꯝꯕꯗꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯃꯤꯅꯗꯤ ꯈꯪꯕ ꯋꯥꯒꯅꯤ ꯁꯤ ꯌꯦꯡꯕꯤꯌꯣ ꯏꯁꯥ ꯏꯐꯨꯁꯤꯗꯩꯗ ꯃꯁꯤ ꯃꯣꯏꯅꯗꯤ ꯒꯣꯇ꯭ꯔꯐꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯐꯨ ꯍꯥꯏ ꯏꯁꯥ ꯏꯐꯨꯁꯤꯗ ꯍꯩꯅꯧ ꯃꯅꯥ 3ꯅ ꯇꯧꯔꯦꯔꯒ ꯍꯩꯅꯧ ꯃꯅꯥ 3 ꯄꯨꯜꯂꯦꯔꯒ ꯃꯣꯏꯅ ꯍꯤꯟꯗꯨꯒꯤ ꯃꯇꯝꯗ ꯒꯣꯇ꯭ꯔꯐꯨ ꯑꯣꯏꯅ ꯇꯧꯕꯁꯤ ꯑꯩ ꯆꯍꯤ 34 ꯁꯨꯔꯕ ꯑꯩꯁꯤ ꯑꯩꯅ ꯄꯣꯛꯄꯗꯁꯨ ꯁꯨꯝ ꯇꯧꯔꯝꯃꯦ ꯑꯩ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯕꯅꯤ ꯁꯤ ꯃꯁꯤ ꯑꯁꯤꯃ ꯑꯃꯨꯛ ꯊꯝꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯣꯏꯅ ꯂꯩꯕꯧ ꯆꯣꯡꯕ ꯍꯥꯏꯔꯤꯗꯣ ꯂꯥꯏꯄꯥꯎ ꯆꯣꯡꯕ ꯍꯥꯏꯕꯅꯤ ꯂꯥꯏꯄꯥꯎ ꯂꯥꯏ ꯊꯥꯕ ꯍꯥꯏꯔꯤꯗꯣ ꯂꯩꯕꯧ ꯂꯥꯏ ꯊꯥꯕ ꯍꯥꯏꯔꯤꯗꯣ ꯂꯥꯏꯄꯥꯎ ꯂꯥꯏ ꯊꯥꯕ ꯍꯥꯏꯕꯅꯤ ꯃꯗꯨꯗꯩꯗ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3 ꯊꯝꯃꯒ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯣꯏꯅ ꯒꯨꯔꯨꯒꯤꯗꯨ ꯍꯥꯞꯆꯜꯂꯨ ꯑꯗꯨ ꯑꯗꯥ ꯍꯥꯞꯆꯜꯂꯨ ꯍꯥꯏꯅ 10 ꯁꯨꯅ ꯄꯪꯍꯥꯞ ꯍꯥꯞꯆꯜꯂꯦꯕ ꯒꯨꯔꯨ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯅꯤꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯊꯥꯡꯁꯤꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯥ ꯊꯥꯔꯤꯕꯗꯨꯗ ꯂꯥꯏꯐꯧ ꯂꯥ ꯊꯥꯔꯤꯕꯗꯨꯗ ꯂꯥꯏꯄꯥꯎ ꯂꯥ ꯊꯥꯔꯤꯕꯗꯨꯗ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ 3 ꯈꯛꯇꯅꯦ ꯍꯥꯞꯀꯗꯕ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜꯁꯦ ꯂꯥꯡꯊ꯭ꯔꯩ ꯍꯥꯏꯕꯁꯦ ꯂꯪꯊꯔꯛꯏ ꯍꯥꯏꯕꯅꯦ ꯂꯪꯊꯔꯛꯏ ꯍꯥꯏꯕꯅꯦꯗꯤ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯍꯥꯏꯕꯅꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤꯒꯦ ꯃꯗꯨꯒꯤ 3ꯗꯨꯅꯦꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯥꯂꯦꯝꯁꯤꯒꯤ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ 3ꯈꯛ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯈꯪꯉꯝꯃꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯨꯌꯥꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯅ ꯍꯥꯏ ꯃꯌꯥꯝꯗ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅꯗꯤ ꯊꯨꯅ ꯈꯪꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯩ ꯇꯂꯪ ꯏꯁꯤꯡ ꯇꯔꯪ ꯃꯩ ꯇꯂꯪ ꯏꯁꯤꯡꯇꯂꯪ ꯅꯨꯡꯁꯤꯠ ꯇꯂꯪ 3ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ 3ꯗꯨꯅꯦ ꯁꯤꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯐꯨ ꯀꯧꯏ ꯏꯁꯥ ꯏꯐꯨꯁꯤꯅ ꯏꯁꯥ ꯏꯐꯨ ꯍꯥꯏꯕꯅꯤ ꯃꯄꯨ ꯇꯦꯡꯕꯥꯟꯕ ꯃꯄꯨꯗꯨꯅ ꯑꯩ ꯃꯤ ꯁꯦꯝꯕ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕꯒꯤ ꯏꯁꯥ ꯏꯐꯨ ꯏꯂꯣꯟꯅꯨꯡꯗ 7ꯁꯨꯕ ꯅꯥꯋꯥ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯣ ꯏꯁꯥ ꯏꯐꯨꯗꯨꯅꯦꯁꯦ ꯑꯗꯨ ꯂꯩꯔꯝꯃꯤꯕꯗꯣ 3ꯅ
तासल्लगा थोकबा पोटनी हाइरे इनेसिदा अहुम तौरइसे अदगी मसी मखादा मसीमा रियलिटी से अहुम नाइबसे मसी फदना हाइरे मसी येटपसुंग अमरोय हुजिक वेस्टर्न साइंस न खंगद्री अखोय मसे मसी देने 1500 BC दा अखोय खंगरे मसी पुनमक्से अखोय ने हेनबसे खंगिनी हाइदना हिंदू सिंगिना हेद लापगा मुन्ने येंगे पुया जिगे थीरगा हुइना थी देउदोना सुट ना मेरगा पुंजल लंबई थादोपने मसी खंबियो अखोय मसी थोइदोना किरुनिंगाई लेते अखोय किरुनिंगाई केसु लेते अईगी सादा चेलिबा ई खरसे आई सही मरफुम जो सुरैबा इने सिदैदा कनागुमना आइगोना दोंग कापे कापसौ कैसु किबिदे मनमदी के नोइबु अफस फा थमजनदना सेरांगा दुरांगा खोइगे लेबाखिदा नुपी अंगांग खंदना ओटना नेदना तौबसिबु मोइन तौरेरगा मोइना अखोइगी बाइबुरा अदु तौरमे हाइबसिबु अइना कीदना रोटकिद्रो अइगोंदगी इसाजिदगी इसे कापथोक्तना से चेनगेसु चेन खरसनो अइ हाइने पुजिकसु अइ मखादा मा हाइजगे मसी याम सांग सांग हाइदेरो अइसि याम वारे अदुगा मतमसु याम लेतरे अखोइगी थवाइसे अखोइ मियोइ बाइबा थवाइसे इमा मालेम असिदगी थोगा सिदैदा अखोइ मयाम से पालम बनते बचाव तोम तोमबी न अखोइ मयाम पालम बिसे मसिगी थवाइसे टेंगबाल मपु अदुना थारी एरगा मसिदैदा थवाइसे थारगा हुइसु हौदोंसु मिसु लोइनमक्से अखोइसी लेरकपने बमसी इंग्लिश दा एक्स्ट्रा टेरिस्ट्रियल ओरिजिन ऑफ लाइफ का वेबा मसी हुजी वेस्टर्न साइना नासा वेस्टर्न पीपल निंखे खंद्रिए अखोइदी मसे 1500 BC द खंगे बगसी दे चही लिसिंग होम जांगाई मेमा करमाइन खंगे व अयु जाय जगे जी अहल लमन जुबी थन यावरेदना अखोइना ngang ओइ गाइदा हुजिक सु अदुम हाइनबनी इंखोलदा थवाम जांग मथि तारबदी इंखोलुगी नुपी मसा संगदी हाइबसे मसी हुजिक फमीरिबा मिसिंगसी यामद्रबदा ताबा खरा यारोंगनी नारोन ताद्रगसु अदुगा थवाम जांग मथिदुना याम चावरबा अदुगा याम चावरगदी मीदु याम मतिक मयाई लेबा निंथौ गेदबगुम्बा प्राइम मिनिस्टर होइगुम्बा अदुगुम्बा पुई हाइ अदुगा थवाम जांग मथिदुना याम पिगदी इसम चंबा अखोइगुम्बा पुई हाइना अखोइ थाजेनरमिने मसी अदुम थाजेनरमिने हुजिक अहल लमन खंबा याउबिरंगनी आई हाजरिसिबा हाना तारबा मसी करिगिनो मथक्तगी अखोइ थवाइ लाइ हाइबसे अखोइ हाइरिबने हुजिकी थाइसे हाइरिसे अदु अखोइना सिगी केनोसे पुयासी फंगबा मतमददी करी हाइरमे मसी देना 350 years BC ममांगदा इरम पुयासी तौबा मतमददी थवाइ मिसाक सयोम तरेत हाइबा थवाइ मिसाक सयोम तरेत लेबा थवाइ मिसाक तरेत लेयना पुयासे तसेंग लेबा सिदि थवाइ मिसाक हाइना हुजिक मयामना थवान मिसाक हाइबा थवा मिसाक हाइदो मदु हिंदूगी मतमदा अखोइगी इपा इपुगी चौखलंबसिगा अखोइगी अनो लाइव जेनरेशन सिगा समनगिने न मोइ सेंदोगा थवान मिसाक पांगाय हाइखिबने एक्चुअली वाही हिदा हाइरिबदी थवाइ मिसाक हाइबने थवाइ मिसाक हाइबसे करी नोइबु अखोइना अंगांग अमना पुखी तारे थवाइ मंगा मक मीगा थागा तरुमा पुक हाइना तौरगा फरकपा खंबा थोइबिगिदसु थोइबि लाएरगा थवाइ मंगा को खलेरगा हिंगल आई हाइबगे अखोइ ट्रेडिशन लेदना अदुना अखोइगी थवाइ मिसाक आइना थोइबा थवाइ तरेसे मसी अखोइ हक्चांगि सानरबा थवाइ मिरेल पुनमक्सी यावरबा मयुम तरेत हाइबने किड्स ऑफ लिविंग बीइंग्स हाइबने अखोइगी हुजिक थवाइ मिसाक आइसे ओरिजिनल अखोइगी वहन थोकसे अदुना थवाइ मिसाक हाइबने अखोइ थवान मिसाक आइसु लेते थवा मिसाक आइसु लेते मसी अखोइगी मतमसिदा सही जहुमसिदा अखोइसे कांगाउनरबा अपंग मी कांगबु अमो ओइनना बाइना कांगबु अमना अखोइसे अखोइगी लोनसे सेमदोमबने हुजिकसु सेमदोको लेप्त्री मसी हुजिक मसी तसेंगबनी थांगैसेना डॉक्यूमेंट ओइने येंबिगे हाइना हाइरगा यामना कनो तोबा लेरगा आई खुदत डॉक्यूमेंट दुदा सिदा लेरे दो आई ताकचगे लापियो
ꯑꯗꯨꯒꯤ ꯃꯊꯪꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯣꯟꯁꯦ every word is science language ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯊꯥꯗꯗꯅ ꯊꯝꯕꯤꯔꯝꯕ ꯃꯣꯏꯅ ꯁꯤꯟꯅꯕꯤꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ every word is science language scientific language ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦ ꯌꯦꯡꯕꯤꯌꯨꯀꯣ ꯃꯣꯏꯅ ꯃꯁꯦ ꯅꯨꯃꯤꯠꯁꯤꯅ ꯀꯔꯝꯍꯥꯏꯅ scientific language ꯑꯣꯏꯔꯛꯏ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅꯅꯦ ꯅꯨ ꯍꯥꯏꯕꯁꯦ ꯑꯔꯤꯕ ꯂꯣꯟ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯏꯄꯨꯒꯤ ꯂꯣꯟ ꯁꯦꯡꯅ ꯊꯤꯒꯠꯇ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯅꯨ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯏꯕꯅꯤ ꯅꯨ ꯍꯥꯏꯁꯤ ꯀꯃꯟ ꯖꯦꯟꯗꯔꯅꯤ ꯅꯨꯄꯥ ꯍꯧꯖꯤꯛ ꯅꯤꯄꯥ ꯅꯤꯄꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯃꯤꯇꯩꯔꯣꯟ ꯈꯪꯉꯛꯇ꯭ꯔꯅ ꯇꯧꯔꯛꯏꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯄꯥ ꯅꯨꯄꯤ ꯊꯥꯡꯒꯩꯁꯦꯡꯕ ꯂꯣꯟꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯣꯛꯁꯤ ꯋꯥꯔꯦ ꯅꯨꯃꯤꯠꯁꯦ ꯁꯥꯏꯟꯇꯤꯐꯤꯛ ꯂꯦꯡꯒ꯭ꯋꯦꯖꯅ ꯑꯩ ꯍꯧꯖꯤꯛ ꯁꯝꯖꯤꯟꯖꯒꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯦ ꯁꯟꯒꯣꯠ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯑꯩꯅ ꯀꯧꯔꯝꯃꯤꯁꯦ ꯅꯨ ꯃꯤꯒꯤ ꯃꯤꯠ ꯑꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯅꯤ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯅꯨꯃꯤꯠ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯅꯤ ꯍꯥꯏꯔꯤꯁꯦ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯝꯃꯤ ꯃꯤꯁꯤꯡꯁꯤꯕꯨ ꯑꯩ ꯎꯒꯗ꯭ꯔꯣ ꯑꯩꯅ ꯃꯌꯥꯝꯕꯨ ꯎꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯎꯔꯤꯕ ꯅꯠꯇ꯭ꯔꯣꯁꯦ ꯅꯨꯃꯤꯠꯁꯤ ꯍꯦꯛ ꯂꯩꯔꯝꯗꯕꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯎꯕ ꯉꯝꯃꯔꯣꯏ ꯅꯨꯃꯤꯠꯁꯤ ꯍꯦꯛ ꯂꯩꯇꯕꯗ ꯑꯩꯅ ꯃꯌꯥꯝ ꯎꯔꯔꯣꯏ ꯑꯩꯕꯨ ꯃꯌꯥꯝꯅ ꯎꯔꯔꯣꯏ ꯎꯗꯕꯗꯤ ꯂꯩꯔꯗꯅ ꯑꯩꯈꯣꯏ ꯍꯤꯡꯉꯔꯣꯏ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤ sun is the only means ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯅ ꯑꯃ ꯎꯅꯔꯤꯕ ꯄꯣꯠꯁꯤ ꯎꯅꯕ only means ꯑꯃꯈꯛꯇ ꯉꯥꯏꯕ ꯄꯥꯝꯕꯩꯗꯤ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯥꯏꯟꯁꯁꯦ ꯃꯁꯤ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯛꯁꯅꯤ ꯐꯤꯖꯤꯛꯁ ꯌꯥꯝ ꯈꯪꯕ ꯑꯗꯩ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯌꯥꯝ ꯈꯪꯕꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤ ꯀꯔꯤ ꯄꯣꯠꯅꯣꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯁꯥꯏꯟꯇꯤꯐꯤꯀꯦꯂꯤ ꯈꯪꯉꯕ ꯑꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯍꯥꯏꯅ ꯀꯧꯔꯝꯃꯤꯅꯤ ꯃꯁꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩ ꯋꯥꯁꯨ ꯋꯥꯔꯦ ꯑꯩ ꯆꯍꯤꯁꯨ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯃꯇꯝ ꯃꯌꯥꯝꯒꯤꯁꯨ ꯃꯇꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯒꯤ ꯅꯣꯂꯦꯖ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯅ ꯐꯪꯖꯕ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯄꯨꯌꯥ ꯑꯗꯨꯒꯤ ꯀꯣꯄꯤ ꯖꯦꯔꯣꯛꯁ ꯑꯃ ꯑꯍꯥꯟꯕꯗ ꯀꯣꯄꯤꯗꯨꯁꯨ ꯑꯩ ꯏꯁꯥ ꯎꯖꯔꯦ ꯀꯣꯄꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 40 ꯍꯦꯜꯂꯛꯏꯁꯦ ꯑꯩꯅ ꯆꯍꯤ 30ꯗꯩꯅ 40 ꯐꯥꯎ ꯃꯅꯨꯡꯗ ꯋꯥꯀꯣꯛꯂꯣꯟ ꯍꯤꯂꯦꯟ ꯊꯤꯂꯦꯟ ꯁꯂꯥꯏ ꯑꯃꯒꯤ ꯂꯣꯟ ꯄꯨꯀꯣꯛꯁꯦ ꯏꯄꯥ ꯆꯥꯎꯕꯅ ꯁꯤꯟꯗꯣꯛꯑꯝꯕ ꯄꯨꯌꯥꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯂꯥꯏꯕꯛ ꯁꯣꯛꯅ ꯈꯨꯔꯨꯝꯖꯈ꯭ꯔꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯄꯨꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯥꯏꯟꯁꯀꯤ ꯄꯦꯄꯔꯀꯥꯁꯤꯒ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ 18th ꯁꯦꯟꯆꯨꯔꯤꯗ ꯇꯧꯔꯝꯕꯗꯨꯒ ꯈꯦꯠꯅꯩ ꯃꯁꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯗꯅ ꯑꯩ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯃꯤꯅꯦꯅ ꯑꯩ ꯈꯟꯖꯩꯌꯦꯕ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯄꯨꯌꯥ ꯏꯄꯥ ꯏꯄꯨꯒꯤ ꯑꯁꯦꯡꯕ ꯄꯨꯌꯥꯗꯨ ꯎꯕ ꯐꯪꯖꯈꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯒꯤ ꯃꯈꯥꯗ ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯑꯝꯇꯪ ꯂꯩꯔꯤ ꯑꯩ ꯌꯥꯝ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯌꯥꯝ ꯁꯝꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯖꯔꯤꯕꯁꯦ ꯍꯤꯟꯗꯨꯒꯤ ꯂꯣ ꯃꯅꯨꯡꯗꯨꯅꯤ ꯃꯁꯤ ꯏꯪꯂꯤꯁꯇ ꯏꯕꯅꯤ ꯂꯣ ꯃꯅꯨꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯣꯔꯖ ꯕꯨꯍꯜꯂꯔꯁꯦ ꯃꯥꯁꯤ ꯃꯣꯁꯂꯤ ꯃꯥꯁꯤ ꯖꯔꯃꯟ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ 1888ꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯦꯔꯒ ꯂꯣ ꯃꯅꯨ ꯑꯣꯏꯕ ꯃꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯏꯕꯗꯣ ꯑꯗꯨ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯐꯣꯡꯉꯝꯕ ꯃꯣꯏꯒꯤ ꯂꯣ ꯃꯅꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯖꯔꯤꯁꯦ ꯃꯁꯤ ꯑꯩ ꯍꯧꯖꯤꯛ ꯃꯁꯤꯗꯩꯗ ꯃꯣꯏ ꯍꯤꯟꯗꯨꯒꯤ ꯁꯤꯗꯩꯗ ꯃꯣꯏꯅ ꯅꯨꯄꯤꯒꯁꯤ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯂꯣꯏꯅꯕ ꯑꯗꯨꯒ ꯃꯤꯁꯤ ꯕ꯭ꯔꯥꯍꯃꯟ ꯈꯦꯇ꯭ꯔꯤ ꯕꯩꯁ꯭ꯌ ꯁꯨꯗ꯭ꯔ ꯍꯥꯏꯔꯒ ꯁꯨꯗ꯭ꯔꯁꯤꯡꯒꯤ ꯂꯥꯏꯁꯪꯗꯒ ꯆꯪꯍꯟꯗꯕ ꯑꯃꯥꯡꯕꯅꯦꯅ ꯀꯩꯅꯣ ꯃꯌꯥꯝ ꯃꯔꯛꯇꯒ ꯇꯤꯜꯍꯟꯗꯕ ꯃꯁꯤ
सिगी लो कनो सिदे याम फजन जावरी आई अम खतंग हाइजरगा आई मसी लेप्सगे आई अमतंग हुजि पंजरके मसी लो हाइजे से मनु हारिबसे मोइगी ख्वाइदगी चावरे हारिबा सेजमनी सेजाइदी मुनि ऋषि अदुने इ हाइ मसी मा मतोंदा इरिरा कनाने इनो कमदोरिनो का अमता हाइदे मसिदैदा अखोइगी पुयादी मयाम चंगना अइना लाना हाइजलगा मयामिदा यागद्रो अदुना अखोइगी पुयादी निंथौ मियाम माइसौ मरी मंगा यावरे इबनी लीरिबा नुपादुना हेक लालकपदा सार नत्रगा फ्रेंड नंगी अदु ngakta lepigo adaida soibam leire hairakadoine adugi senari ne ngasai saki hoina puya kanu tawriba iribun pasina liribun pasina haibu senari neba lebak miyang mangida maisau humarina saki hoin pham leidisi aduga moigi si kanani igesu haide lo manuna hairamine yasi idisi lo manuna hairamine sibu manuna hairami rangarang nahan moi miyam changna mi sibu huidong no pokwa khara laisang na changba ya dabdong na leiba khara semrga iram sibu masibu aikoina kun suba sadabdi da aikoina masi kun suba sadabdi da poiba kun ma loi suba sadabdi da hingi ba aikoina hairibo sibu akoibu yaninga drose suya yaningoi ba miyamtana adundi moise kanagu makharana punjal lerga सुमम संजय इरम जियारे बा मोइगी कनो से लो मनुसे मसिदा मै आई हाजर के को एक्चुअल इबदु आई हाजर के आई मसि हारगा आई पोथा जगे वासु वारे शुद्रदा हुजेके लो मनुसे मसीद पीरी बसे ब्राह्मण मोइना करी पीगेबु अजा पूजा तौबा पूजा का तौबा मसागी अदु लेबाकी अदुदगी आर्म लौबा मीना पिरकपा पोट का कलकपा का लौबा मसागी सिगुम्बा अदे बेद नैनबा सि ब्राह्मण तौई खेत्री सिंगसिना करमाइ तौगेबु बेद पाबदी आई नैबौ नैनहन्ते अदुगा इकोन कोंबगी शूद्र हरिबा कांबुसे मसीदिने सिदा एक्चुअली इरमीजे मसी मयानो वेरीफाई अदुम तो बिबेयानी आया शूद्र की ड्यूटी जे कइनो इबो वन ऑक्युपेशन ओनली द लॉर्ड प्रेस्क्राइब टू द शूद्र टू सर्व मेकली मसीदा हाइरिबसे शूद्र की मपुनसिदा लेगदोबा मोइगी शेड्यूल कास्ट का हाइरिबा शूद्र काइबा दलित का हाइदो मोइगी मपुनसिदा तौगदबा थबकसे करिनो इबो मखोइगी अमखक्तंगाइबा मपुसे थबकसे मथक्की ब्राह्मण खेत्री बच्चा अहुमजिबु यामना बिकली याम किथि किरुम दरोदना मखोंगा नोइदे हिंबदुने सिबु कनोगी लेबाके लोइना इबा यारिब्रोसु नति अखोइगी रक्ता नुपा नुपी एना अखोइ मयाम पोंगिनारे मसिगी मनुंगदा पोइबा नुपा नुपी खरजे नोइगी नथौदी ब्राह्मण का खेत्री का बैसगा अहुम सी सेवा तौबा अदुसु थौना फनगा तौबा नतबा भेरी मिकली दी यामना सोली सोली किथि किरुंगा तौ मखोंगा नोइदना तौबा हाइबनेबा अदुना मोइ ngasi बाबा कनोदा शूद्र जिंजे लाइसंग ngasi बाव चंगन्द्रिदना नोइजे मी नते नोइजे हुइ गुमजाने तौरिने मोइसे सिबु अखोइगी लेबाकी लो ओइना रेकॉर्ड ओइ लेबसी अखोइ पुयागा मानबदी लाइरना पुयागा मसी समनबदा अखोइदी मांगेनु लौनिगे इंग्लिश अदुना आइना कोंकोमदा हाइजनिंगबदी आई वाजवारे अखोइगी मितै इपाई पुसे वर्ल्ड की सुपरमैन ने थाजबिउ सही लिसिंग अहुम चांवागी ममांगदा सुगुम्बा पुया इरेरगा सुगुम्बा साइंस रिकॉर्ड तौद लेरमिसे लिसिंग अहुम चांवागी ममांगदा लेबा नॉलेज ने ममाना लिसिंग अहुम चांवादा रेकॉर्ड तौरमिसे इसलमिसे हाना लेरदना इसलमिनिदना हाना लेत्रदि खुदते इसन्या पुनते अदुना 1500 BC की ममांगदा खुइना खंगमिबसे पादरे बिउ असे अदुगा पुयासु अदुम येंबिउ नारोन साइंस कनो तो बमिना अदु मसी अदुम कन्विंस तौनी अदुगा आइना आइगी लाइबक्सिदा आई लाइरे सही यामे
pangan solle adubu ai huji phawga ai I am very lucky man and I thajaba lay bisasi manam ni kairoibu ipa ipuna sahi lising ahum sanga mamang da oiram badubu karigumma nadraga karigumam tawduna aina sidaida puthuerga kanano yetpa ngodobo yaro thoro ipa ipu si tawramena puthokpa ngamjari ba aise ai laibak yam phabane na lojai ai punse se aduna masigi kano se aina puya simak ipa chawbagi makhut mangna ihauba puya ibiramba khoigi thambiramba puya jijo aina ujaba phangbase aduna ai laibak phaba nupa ama oire ibene ai punse se ai masi hairaga ai mayam dagi potha jaga